Manipuri Wari channel asibu subscribe to view, subscribe na mamatungda bell icon da muna view, ano video sing lakpada khang naba, aduga video sing asibu su like to view, amadi share to ba kaubi gano. Somda tombi yam harau na changlai, mama me mangol da famdu na inchang mandu na lerme, tombi. Ima mema haima nangbu kai chatluge ima da su karemta hairamde sida chatke do hairambadi yadro nangbo tombi ima ngasi che ayam na harawi mema kaigi no ne icha na ngasi asuk yam harawri sibo hayudana ima su khange tombi aduburo ima tu paisa khara ulle treng lupa lising tarani sise mema haima kadai degi no ibema asuk yam basidi tombi aine lon number ama yawbane imanabi sing rita hoiga hominabane ngasi engonda fauriba paisa yamba nateda pa chahum tang hunbane aina angang tuition tawgi paisa do khara khaidoga yawbane yambung khangladi chaigadran aina haidoktabane mema karigi chairunige fattaba lambida sijinnaba sunatana chairoi tombi adudi ima yambung da hairage mema hairo sel singche kari da kamdawna sijinna sige do nabung na sal tanajaro tombi hoi ima adudi ai damani gi inamada phone amta tawruge se sel singche paisalamu mema hoi chatluro kuiranu ko tombi ado ima aigi lairik ama ni dang lehauge mema hoine layune tombi aduga chengchu machit wana danaba bag amara kaino walaurase mema ado nabunga tanarone imanadi kari tawba ngamluni nabung na chalna si fare haina sinbado imagidi loina yare chalo numita dringai nabung da phone tawni do habido tawruro tombi hoi ma adudi ai chatluki ko tombi chatkre ikui dana chawba lai memasu insang malibudo loirga imung changbada fusilage haina paisadu mangoldu da manakta thami chawba lakpasu uhodre chawba itaima insang man biribra mema haima chawba nang laklibra kakhala use morasi da phamu chawba mangon kakhalai memagi manakta leiriba selado tap laukhali chawba karigi selno itaima sidi aigi sendoi pinabra mema nachanu pina marup machama yaujaba male adu ngasi fauri adugi selni lising tara khaktani adudagi nangi sendoisu khara pirage haidana khanaram libani chawba karino ne taima aigi sendoi di sinasu konabasu nate tha maribu sujin khrabani laram liba khara se ngasi lainge sida paija khrage mema ibungo horen nachanu bibu thidan jarake loina natrasu khara di pige na nachanu pige larik su laininge na hairami aduga chengsu laitri khara wanaba khara di lahaukhige chawba itaima aigisu isasing mapanda laibanina selgi sel ngaktani do aisu handakse mathayam na sare itaima gi cheng chak laite habado adu su nungaite se chawngani sine yanaba sinbiro aduga itaima sel se sine chu sendoi sudribani ko ai chachare itaima mema migi maral tolbo oibana karisu haijabadi ngamjada tumin lukthaduna mapi ira chenduna lehawi tombi hale chawbaga thongalda thainare tombi yam singnana mamagi manakta prap lai tombi ima mema kape imagi vema ichagi humangmal na phangjaba seldo migi maral tolubana ichana naning tongna sizinaba phangdredo tombi su kape farese ima toklo moigi paisa kharada oirasu pigrise farabani moina koibu laikai mamangda yonbase khara fanaba mema nang yamungdi hai khrabra tombi haidre inamado mapamda chatki haina lehude aduna phone su tawdre mema phare hairuranu tombi hoi haire roi phare se ima yam khalluranu insang se man balorba natro pusilage ko mema hoi pusilo asumna tombina nungaitaba leirabasu phumjinduna wakhal laina oirabi mamabu nungai khare khanduna themjin birami
असोमदा मतमदी कनाबसु ngaibide sum haukhibana thoiba hoina suriba thabak tusu loiselakle hayeng mayumda halani haiba numituni numidang thoiba henthoi de call torami amukta call toroktaba thoiba na ngasi call torakpa duda henthoi harawbagi ngamkhai leitre ngai ngamdana call receive sat tawi henthoi hello thoiba tumabo nangbo henthoi tumdriye ngasi dayambungna call torakpase yam thajadiye yamna suharawi thoiba aise nangonda wa ama haigena call torakpani henthoi amata nati dayambung mayam hayo thoiba henthoi yambungna haiduse nang yadaba tawnuko nang sumang bawbuda thoro nangi phone se piramage henthoi dayambung adumaina haiganu aina phone do dayambung gi damak pikhrabane phone adugi mapudi dayambung ne thoiba henthoi adumaina tawnu ai pamde ai heng chatlani phone se ai puroige henthoi ha heng chatlani ba kaigino aduk thuna chatuidi thoiba thabak loire kaino kaidau ko haino henthoi mothoi nungaitana adudi amuk hana la aroi ko thoiba adudi haiba ngamde thabak leiradi hekta adum hairo adum lake henthoi sut kablai thoiba kaigino nangna kapiro adumain tawnu se nungaite isaldi maramokpini henthoi natte cho ai nangi nachal natte thoiba hoiba do adumaina kapkanoba henthoi ado dayambung phone du dang di pubiko marak pau phongna se thoiba hoi purageba se kapkanoba nungaiteba henthoi kaparoige thoiba fare nang potha jaro ko dudi henthoi yam khumningdana phol thamnakre henthoi thoiba chatkrani khanbada masado yamna khoirangi ahing dusu pakna tumthaba yaramde nongale maniga thoibaga henthoi gi mabung achobagi manakta lai makhoi ahum sel thumgi matangda wari sanari thoiba tamo aigi kusumal jusu lawbu lawning dreda choba kaidabagi lawroiduino lawgadabani asukuina thabak suraga sel amata pudana imungda changladi kamdangni lawgadabani masi nangi humangmalni ne thoiba tamogi tawbimal amadi ima hoigi minungsi se aina punsi chupagi kaujaroi aduga aina yumda marup ama yaujabani adu hek phangbaga tamogi selsingdo ai thinjarake achauba hoida lairaga na dum pirau aina ngonda kaisu chingna deda bai mani su lei tudi ado bai mani aigi thabak se loidriko chigi yum sigi mathaki sisu amata ga hapningli sina khara tapna tawrasi mani hoi bai ne haurasi haiba matam duda hekta haibiro asumna wari watai sanaraga cha ising charba matung thoiba hoi chatna ba thorai henthoi di imung dagi mapan thoraktre thongnaw dagi lona yengjerei thoiba su haifet thongnaw da yenglami henthoi mathwai nungaitana ungduna lehawi thoibana mayum yawbada mamado masa nungaite haiduna leirami matam kharadi tombisu college alamde henthoi thoibada call tawrabasu paibiraktre message tharabasu reply hanbiraktre henthoi masado laita phum khangdre mamanabi soniabu amta lau haina kaurami sonia lae makhoi ani wari sanarami sonia ngaikhone nangna nupini nangna hairubada nupa mana yabrektradi nang ikai roidraba henthoi ikai ne do ma soidane yagani mana chalamdaida yam nungsine yenglami sonia farene hairo ne do nangbu kamaina haiduino call tobusu receive taude hai message thabusu reply pirakte hai tombisu college lakte ngaikhone che machet amada iraga uchekta ha chekla aigi thamogi ipause pamu bomagi mafamda yauhanbiu kaina thakiduraba henthoi wathi yamna ngangnuko adumaina haidoba nati tombi college laktabagi hangba chatpa saraga mayumda chatlaga hairoiduini sonia wow nupi kutokti laitre ado nang id hawirakanuko id yawba ngamjaroiko henthoi yawdraga tu una ithanda chatke kaino mayum khangdabasu nate sonia nupi se full power paiko chatluro aigi border gi lottery fawba oiroko adugane se chongchagadi halakanuko henthoi
Yaniba mana haiba ngamdabagi aina hana haigadabagi wani nungsibadi mana soibu nungsibani soidani yani haiba. Sonia ho fare fare yarakpo oiro nungsinaro thungnajaro aina ne thamoi sengna bor pirabani ado kai numita chatke haiba. Henthoi aidi khangba yam warajani aduna hayeng hekta chatlani. Sonia sigi leina sidi last stage yaurena fare fare chatluro aduka tombi dusu college laknaba hairamo. Henthoi hoi hairamage. Asumna numit asi haukhre no ngale henthoi college timing da college chatpa saraga thorai thoibada nungsi phungdoklani khanbada mihuldo amuk chongli amukchu harawi somdana tombisu college chattaba kuire haiduna mamasu naba khara farena numisi college chatki. Henthoiga lambida thainakhre. Henthoi sum lakpana thoibo hoigi mayum yaure. Mama mema mangolda famduna lerami. Henthoi changilpo ubada mamana